post mortem. Binoyna salangan bagi matau durga nokshile aduga anido awai kum tongnare lairik hari duga tauthorei duga yam sanadre kari buno haisha nang buni na harisha aina mukai dorage bye incoming do yadre khangadi phone gi balance to nangondagi kapi gro Google Pay da hoine adusu yaine yani nang gadai chu isu kai khangdre nungsi bai basina aibo muksu ipang he pangsilale pangani kari yingi ge mapau taningladi balance to kakro horen amuk wari sanadraga nangdi mausa dagi bathroom singer ni na bathroom manungda ranbi thongna dongna nangi na pau ta halaktriba kari gi nodo haijana amuk tau leramne aduna ne ayam pakhali bungo Asiarga Binoy sunoy salangan musu noglaga khumle ba nangi se radhika gi matau tamba male ngasai mani libu wari dagi tahauruga ingonda kok thadare iraba hoi adumai hasu kaide se ai mage am wari sanani wari do sanani ngadi kai tabugi mata mangale phone balance to kakho ai ikaw kauni nangdi yam kaugan banina asumna ni do wari sana nok ladana salangan mana thadogi number du da phone balance hapire phone balance do hek hapaga call tawsile usina chin hada muti balance do hapaga call du chale call tawba chatpududagi mak masado asuki matik langtakne thadoina phone pai khalak pangaibda adubu call chatlabasu thadoidi phone adu pai khalaktre phone chatlaga pai khalaktabaduna muka hena khoirangi salanganba masado awa bhaibdu oi binoine bai magi call do silent do thamman natraga ma yungi thabak torambaswe aduna tada boiramne amuka toksin go bai try do anir ahum lakti toksinji ado pai the paictragana horen khara thenglap amuk tokse asi harga charang nabar salangan bagi wakhalbu binoina phajillame haujikti mamana bana haibagi matungina amuksu call tawsile phone do usina sin amuksu chatle call do hek chatpaga nupi magi khonjel hello kana hello thadoi natro nate thadoi hogi manau pising o ado amta pahin birakpa yagadra ma leirade pahin jarke iche thadoi di chakhum da chak thongobani phone sina charge tawraga thaname o ado phone to birei somse kana obiraba doctor ngan mane habiyo hoi adudi ngai biro ai chakhum lomda changlukhige hoi yai ithak hek thakale punsida mukta thengnadriba nupi macasina magi mating pangbibse magi thamoi charang namba pumba kohon badongna phawe luknungi luraba laije chelna tampak lamdam phawna cheliba turel gi chelda itin bagu nupi macasi wahina magi ningbagumba thunga dobo male mana luknungi laija amaromdana thadoina tampak phawna chenba turel asini magna khanjariba nupi macadu chakhum lum changlale aduga phone adu thadoi tepi tumina ingit irang khangbi nupi macane chakhum gi thabak to ma ta horage maninglom da thoklaga wari sanaru habagi mongda wadi ngangda action doina ingit tawe nupi macasi thoi kawe hek yumthang na lemine thadoi hoigi mungda siliba nuksit ki phebamse ma khange aduna ma ka hena maka phongte angang aduna lairing mapal du da phamduna lewe thadoi phone do manata namlaga maningi na kharum da thulai thadoi amadi chalangan ba
ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫ ꯍꯜꯂꯣ, ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ, ꯊꯥꯗꯣꯏꯅꯤ꯫ ꯐꯣꯟ ꯇꯧꯕꯤꯔꯛꯏꯕ ꯑꯗꯣꯝ ꯀꯅꯥ? ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯈꯪꯗꯕ꯭ꯔꯣ? ꯑꯩ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯊꯨꯅ ꯀꯥꯎꯕ? ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ꯫ ꯐꯔꯦ, ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅꯦ, ꯁꯂꯥꯏꯉꯥꯟꯕꯅꯦ꯫ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯔꯥꯙꯤꯀꯥꯗꯒꯤ ꯂꯧꯔꯒ ꯇꯧꯔꯛꯄꯅꯦ꯫ ꯊꯥꯗꯣꯏ, ꯁꯂꯥꯏꯉꯥꯟꯕꯅꯦ ꯍꯥꯏꯔꯛꯄ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕꯅ ꯄꯥꯊꯣꯔꯛꯑꯦ꯫ ꯃꯤꯠꯇꯒꯤ ꯄꯤꯒꯤ ꯏꯔꯤꯛ ꯀꯝꯅꯣꯛ ꯅꯣꯛꯂꯛꯑꯦ꯫ ꯃꯁꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯔꯝꯗꯦ, ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ ꯁꯂꯥꯏꯉꯥꯟꯕꯅ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯐꯛꯂꯥꯡꯗꯨꯗ ꯉꯥꯊꯔꯒ ꯐꯣꯟ ꯑꯗꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯇꯨꯝꯃꯤ, ꯃꯈꯣꯜ ꯊꯣꯛꯇꯅ, ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯀꯞꯂꯤ꯫ ꯃꯤꯠꯀꯤ ꯄꯤ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯕꯤ꯫ ꯍꯔꯥꯎꯔꯦ ꯅꯪ, ꯋꯥꯔꯦ ꯅꯪ, ꯏꯌꯥꯎꯇ ꯌꯥꯎꯋꯦ꯫ ꯇꯥꯔꯛꯀꯅꯨ ꯅꯨꯡꯁꯤ ꯃꯄꯥꯎ ꯇꯥꯔꯒ ꯅꯪꯁꯨ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯏꯔꯥꯡ ꯀꯩꯊꯦꯜꯂꯛꯇ ꯅꯨꯡꯁꯤ ꯀꯩꯊꯦꯜ ꯀꯥꯕ ꯌꯥꯎꯔꯛꯂꯤꯕ꯭ꯔꯥ? ꯂꯨꯛꯃꯥꯏꯗ ꯍꯥꯗꯨꯅ ꯌꯣꯜꯂꯤꯕ ꯅꯨꯡꯁꯤꯕꯁꯦ ꯄꯥꯝꯃꯨꯕ ꯃꯍꯥꯛ ꯈꯛꯇꯒꯤꯅꯤ꯫ ꯃꯁꯤꯗ ꯍꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡ, ꯅꯪꯅ ꯑꯃꯨꯛ ꯀꯛꯁꯥꯕꯤ ꯁꯥꯔꯅꯨ꯫ ꯅꯪꯅ ꯑꯗꯨꯝꯅ ꯆꯤꯟꯊꯗꯨꯅ ꯂꯩꯔꯗꯤ ꯑꯩꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯍꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯥꯗꯣꯏ ꯃꯁꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯖꯩ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯁꯦ ꯁꯂꯥꯏꯉꯥꯟꯕ ꯋꯥꯗꯕ ꯉꯝꯗꯦ꯫ ꯑꯃꯨꯛ ꯑꯃꯨꯛ ꯋꯥꯈꯜꯗ ꯃꯤꯄꯥꯏꯕ ꯐꯥꯎꯍꯜꯂꯦ꯫ ꯑꯃꯨꯛ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ? ꯏꯄꯥꯗ ꯄꯥꯈꯠꯂꯦ꯫ ꯁꯂꯥꯏꯉꯥꯟꯕꯅ ꯊꯥꯗꯣꯏ, ꯊꯥꯗꯣꯏ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯌꯨꯗꯅ꯫ ꯊꯥꯗꯣꯏ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯈꯥꯝꯖꯤꯜꯂꯒ ꯍꯥꯏꯔꯦ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯃꯈꯥ ꯇꯥꯔꯛꯑꯦ꯫ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕ? ꯁꯨꯝ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯕ꯫ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝ ꯀꯥꯏꯔꯕꯣ? ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ, ꯌꯥꯝ ꯊꯥꯖꯗꯕ ꯃꯪꯒꯨꯝꯕ ꯊꯧꯗꯣꯛꯀ ꯆꯞ ꯃꯥꯟꯅꯕ꯫ ꯀꯩꯒꯤ ꯃꯪꯅꯣ? ꯃꯁꯤꯗꯤ ꯇꯥꯏꯕꯪꯅꯦ꯫ ꯈꯪꯗꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯑꯩꯒꯨꯝꯕꯤ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕꯤ, ꯍꯤꯡꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯗꯣꯛꯇꯔꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯄꯨꯟꯁꯤꯒꯤ ꯅꯤꯡꯖꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯊꯨꯡꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯊꯥꯕꯜ ꯊꯣꯛꯇ꯭ꯔꯕ, ꯁꯨꯞꯅ ꯃꯝꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯇꯨꯔꯨꯄ ꯇꯔꯥꯅꯤ ꯅꯪꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯠꯀꯤ ꯄꯤ ꯊꯤꯡꯕ ꯉꯝꯗꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯂꯦ꯫ ꯀꯩꯗꯧꯔꯒꯦ ꯀꯞꯄꯗꯤ? ꯀꯞꯀꯅꯨꯁꯦ, ꯅꯨꯡꯉꯥꯏꯇꯦꯕ꯫ ꯀꯞꯄ ꯅꯠꯇꯦ, ꯍꯔꯥꯎꯕꯒꯤ, ꯅꯨꯡꯉꯥꯏꯕꯒꯤ, ꯅꯤꯡꯕ ꯊꯨꯡꯕꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯃꯅꯤꯡ ꯇꯝꯖꯁꯅꯨ꯫ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ, ꯀꯞꯀꯅꯣꯕ꯫ ꯗꯣꯛꯇꯔꯅ ꯐꯣꯟ ꯇꯧꯔꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ? ꯆꯨꯝꯅ ꯇꯧꯔꯛꯄ꯭ꯔꯥ? ꯁꯂꯥꯏꯉꯥꯟꯕ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯍꯧꯔꯒꯦ ꯈꯟꯗꯨꯅ ꯊꯥꯗꯣꯏꯗ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏ, ꯆꯨꯝꯅꯗꯤ ꯅꯠꯇꯦ, ꯃꯔꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯀꯣꯜ ꯇꯧꯔꯛꯄꯅꯦ꯫ ꯀꯔꯝꯕ ꯑꯆꯧꯕ ꯃꯔꯝꯅꯣ ꯍꯥꯏꯁꯦ? ꯂꯩ, ꯃꯔꯝ ꯑꯃ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯁꯂꯥꯏꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯁꯤꯇ ꯅꯣꯛꯏ꯫ ꯀꯨꯏꯔꯦ ꯃꯥꯅ ꯅꯣꯛꯈꯤꯗꯕ꯫ ꯔꯥꯙꯤꯀꯥꯒ ꯅꯣꯛꯃꯤꯟꯅꯕ ꯅꯠꯇꯅ ꯅꯣꯛꯄ ꯀꯥꯎꯔꯕ ꯄꯨꯟꯁꯤ ꯑꯃꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒꯤ ꯋꯥꯍꯟꯊꯣꯛ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯤꯕ꯫ ꯅꯍꯥꯟꯒꯩ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯍꯤꯡꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯁꯂꯥꯏꯉꯥꯟꯕꯒꯤ ꯋꯥꯈꯜ ꯈꯟꯕꯅ ꯑꯃꯗꯤ ꯃꯇꯥ ꯔꯥꯙꯤꯀꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯀꯥꯎꯈꯤꯕꯅꯤ꯫ ꯃꯊꯟꯇ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥ ꯑꯃꯗꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯁꯤꯇ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯅꯣꯛꯏ꯫ ꯃꯍꯥꯛꯅ ꯅꯣꯛꯄ ꯇꯥꯔꯒ ꯁꯂꯥꯏꯉꯥꯟꯕꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔ ꯃꯥꯅ ꯊꯥꯗꯣꯏꯕꯨ ꯅꯣꯛꯍꯟꯕ ꯉꯝꯕꯁꯦ ꯃꯉꯣꯟꯗ ꯄꯨꯟꯁꯤꯒꯤ ꯏꯁꯀꯣꯔ ꯕꯣꯔꯗꯇ ꯄꯥꯟꯖꯤꯜ ꯑꯃ ꯆꯟꯕꯒ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯏ꯫ ꯈꯪꯗꯦ ꯁꯤꯇ ꯅꯣꯛꯄꯒꯤ ꯃꯈꯣꯜꯗꯣ ꯇꯥꯔꯒ ꯃꯥ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯑꯃꯗ ꯇꯥꯎꯏ꯫ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯑꯃꯗ ꯃꯆꯨ ꯃꯃꯦꯟꯒꯤ ꯀꯨꯔꯥꯛ ꯂꯤꯁꯤꯡꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯃꯔꯛ ꯑꯗꯨꯗ ꯊꯥꯗꯣꯏꯒ ꯃꯥꯒꯇ ꯀꯅꯥꯁꯨ ꯌꯥꯎꯗꯦ꯫ ꯊꯥꯗꯣꯏꯅ ꯃꯥꯏꯊꯣꯡꯗꯣ ꯃꯣꯃꯣꯟ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡꯉꯣꯏ ꯁꯤꯇꯔꯒ ꯅꯣꯛꯂꯤ꯫
ꯁꯂꯥꯏꯉꯥꯟꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯇꯔꯪ ꯃꯥꯂꯪ ꯑꯣꯏꯅ ꯇꯧꯕ ꯃꯪꯂꯥꯟꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯂꯩꯀꯣꯜꯁꯤꯒꯤ ꯑꯋꯥꯠꯄ ꯑꯃ ꯍꯥꯏꯔꯛꯑꯣ ꯊꯥꯗꯣꯏ꯫ ꯂꯩꯀꯣꯜꯁꯤꯗꯕꯨ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯒꯦ? ꯐꯨꯒꯥꯏꯅ ꯁꯥꯠꯄ ꯂꯩꯔꯥꯡ ꯀꯌꯥꯅ ꯃꯈꯜ ꯁꯨꯅ ꯍꯧꯔꯤ꯫ ꯂꯩꯀꯣꯜ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯑꯣꯡ ꯃꯔꯤꯜ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯗ ꯀꯔꯤ ꯋꯥꯠꯂꯤꯒꯦ? ꯅꯪꯒꯤ ꯃꯤꯠꯇꯣ ꯌꯦꯡꯕ ꯍꯩꯇ꯭ꯔꯦ꯫ ꯑꯋꯥꯠꯄ ꯑꯃꯗꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯩꯒꯤ ꯃꯤꯠꯅ ꯌꯦꯡꯕ ꯍꯩꯇ꯭ꯔꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯐꯔꯦꯅꯦ, ꯌꯦꯡꯕ ꯍꯩꯕ ꯃꯤꯠꯅ ꯎꯔꯤꯕ ꯑꯋꯥꯠꯄꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ, ꯑꯩꯁꯨ ꯈꯪꯖꯍꯧꯒꯦ꯫ ꯑꯋꯥꯠꯄ ꯍꯥꯏꯕꯕꯨ ꯍꯥꯏꯔꯛꯑꯣ, ꯃꯈꯥ ꯇꯥꯔꯛꯑꯣ꯫ ꯑꯋꯥꯠꯄꯗꯨꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ꯫ ꯂꯩꯀꯣꯜꯁꯤꯒꯤ ꯂꯩꯔꯥꯡꯁꯤꯡꯗꯤ ꯆꯤꯔꯣꯜ ꯍꯩꯕ ꯈꯣꯏꯃꯨꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯔꯝꯒꯅꯤ꯫ ꯑꯁꯦꯡꯕ ꯊꯃꯣꯏ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯂꯩꯀꯣꯜꯒꯤ ꯂꯩꯔꯥꯡꯁꯤꯡꯁꯤꯕꯨ ꯐꯪꯂꯝꯒꯗ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩ ꯁꯂꯥꯏꯉꯥꯟꯕ꯫ ꯊꯥꯗꯣꯏ ꯅꯣꯛꯂꯒ ꯈꯨꯝꯂꯦ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯂꯧꯅꯝ ꯆꯥꯎꯕ ꯈꯣꯏꯃꯨꯒꯤ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯃꯇꯧ, ꯂꯩꯀꯣꯜ ꯈꯨꯗꯤꯡ ꯊꯨꯡꯕ ꯈꯣꯏꯃꯨꯒꯤ ꯂꯧꯂꯝ ꯂꯥꯡꯗ ꯊꯨꯔꯕ ꯂꯩꯀꯣꯜꯁꯤꯒꯤ ꯂꯩꯔꯥꯡꯁꯤꯡꯗ ꯋꯥꯠꯂꯤꯕꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯕ ꯑꯩ ꯌꯥꯔꯒꯦ꯫ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃꯇꯗꯤ ꯍꯪꯒꯦ꯫ ꯀꯔꯤ ꯋꯥꯍꯪꯅꯣ ꯍꯥꯏꯔꯤꯁꯦ? ꯍꯪꯉꯨꯅꯦ, ꯅꯪꯅ ꯍꯪꯅꯤꯡꯕ꯫ ꯂꯩꯀꯣꯜꯁꯤꯗ ꯄꯥꯏꯔꯤꯕ ꯃꯆꯨ ꯃꯃꯦꯟꯁꯤꯡꯒꯤ ꯀꯨꯔꯥꯛꯁꯤꯡꯁꯤ ꯎꯕꯗ ꯀꯔꯤ ꯐꯥꯎꯒꯦ? ꯀꯨꯔꯥꯛꯇꯤ ꯀꯨꯔꯥꯛꯅꯤ, ꯍꯥꯏꯗꯤ ꯃꯈꯣꯏꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯎꯅꯥꯂꯛꯇ ꯂꯣꯠꯇꯨꯅ ꯑꯅꯧꯕ ꯁꯛꯂꯣꯟ ꯉꯥꯏꯗꯨꯅ ꯇꯤꯂꯥꯈꯨꯝꯕꯤꯗꯒꯤ ꯑꯣꯜꯂꯛꯄ ꯃꯆꯨ ꯃꯃꯦꯟꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯃ ꯃꯆꯨ ꯁꯪꯂꯨꯔꯒꯦ ꯂꯥꯛꯄ ꯃꯍꯧꯁꯥ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯄꯥꯎꯈꯣꯜꯂꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯩꯅꯣꯝ ꯍꯥꯏꯌꯨꯔꯥ? ꯍꯥꯏꯌꯨꯅꯦ꯫ ꯅꯪꯁꯨ ꯑꯩꯒꯤ ꯐꯝꯗꯗꯤ ꯀꯨꯔꯥꯛꯅꯤ, ꯑꯩꯕꯨ ꯀꯨꯔꯥꯛ? ꯀꯨꯔꯥꯛ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯒꯤ ꯃꯆꯨ ꯃꯃꯦꯟ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯁꯤꯊ ꯅꯣꯛꯂꯛꯏ꯫ ꯈꯪꯍꯧꯗꯅ ꯊꯥꯗꯣꯏꯅꯦ, ꯗꯣꯛꯇꯔ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯃꯔꯝ ꯍꯥꯏꯅꯤ ꯍꯥꯏꯔꯒ ꯅꯪꯁꯨ ꯑꯩꯗꯧꯅ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯁꯤꯟꯈ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯊꯥꯗꯣꯏꯒꯤ ꯋꯥꯗꯨꯗ ꯁꯂꯥꯏꯉꯥꯟꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯪ ꯑꯃ ꯃꯪꯂꯨꯔꯦ꯫ ꯃꯇꯦꯛ ꯃꯌꯥꯗ ꯃꯪꯕ ꯃꯪ ꯑꯃꯅ ꯃꯥꯕꯨ ꯍꯨꯝꯗꯨꯅ ꯄꯨꯔꯒ ꯆꯠꯂꯨꯔꯦ꯫ ꯁꯂꯥꯏꯉꯥꯟꯕꯅ ꯈꯨꯝꯃꯦ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗ ꯃꯃꯥꯇꯣꯟꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯥꯔꯦ ꯆꯥꯛꯈꯨꯝꯗ꯫ ꯊꯥꯗꯣꯏ ꯌꯥꯝ ꯄꯥꯈꯠꯅ, ꯗꯣꯛꯇꯔ ꯁꯥꯎ ꯌꯥꯗꯦ, ꯃꯇꯥꯡ ꯆꯥꯗ꯭ꯔꯦ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯏꯁꯧ ꯂꯥꯡꯉꯤ, ꯍꯌꯦꯡ ꯀꯣꯜ ꯇꯧꯔꯛꯑꯒꯦ꯫ ꯁꯂꯥꯏꯉꯥꯟꯕ ꯏꯊꯛ ꯊꯛꯀꯠꯂꯦ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯕ ꯃꯪ ꯃꯆꯦꯠ ꯃꯀꯥꯏ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯍꯣꯏ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯅꯤꯡꯕ ꯃꯄꯥꯎ ꯇꯥꯕ ꯐꯪꯕꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯦ ꯁꯂꯥꯏꯉꯥꯟꯕ꯫ ꯕꯤꯅꯣꯏꯅ, ꯅꯪꯁꯨ ꯌꯥꯏꯌꯦ, ꯋꯥꯔꯤ ꯁꯥꯟꯅ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯤꯗꯨꯅ ꯀꯩꯗꯧꯔꯤꯅꯣꯕ? ꯑꯩꯗꯤ ꯄꯥꯗꯨꯝ ꯄꯥꯈꯠꯂꯨꯔꯦ꯫ ꯁꯂꯥꯏꯉꯥꯟꯕꯅ ꯈꯨꯝꯃꯦ, ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯅꯪꯗꯤ ꯈꯪꯉꯣꯏ, ꯈꯪꯗꯦ ꯍꯥꯏꯕ ꯅꯪꯒꯤ ꯄꯥꯎꯈꯨꯝꯁꯦ ꯅꯪꯉꯣꯟꯗꯗꯤ ꯌꯥꯝꯅ ꯆꯨꯁꯤꯟ ꯆꯥꯁꯤꯟꯅꯕꯗꯧꯅ ꯇꯧꯏ꯫ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯉꯥꯏꯍꯥꯛ ꯃꯇꯦꯛ ꯑꯃ ꯃꯪꯂꯨꯔꯦ꯫ ꯑꯗꯒꯤ ꯃꯥ ꯐꯣꯟ ꯊꯝꯃꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯃꯃꯥꯅ ꯃꯥꯕꯨ ꯀꯧꯕꯗꯣ ꯑꯩꯁꯨ ꯇꯥꯏ, ꯑꯗꯨꯕꯨ ꯍꯥꯏꯅꯤꯡꯕꯗꯤ ꯍꯥꯏꯍꯧꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯤ ꯃꯆꯥꯗꯤ ꯑꯩꯗꯤ ꯅꯍꯥꯟꯗꯩ ꯈꯪꯗꯦ, ꯂꯥꯏꯅꯥꯁꯦ ꯌꯥꯝ ꯍꯦꯟꯖꯜꯕꯤꯖꯥꯠꯅꯤꯅ꯫ ꯍꯣꯏꯗ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯔꯥꯙꯤꯀꯥꯗ ꯅꯨꯡꯁꯤꯒꯤ ꯐꯣꯔꯃꯨꯂꯥ ꯄꯥꯜꯂꯒ ꯑꯪꯀ ꯍꯣꯠꯂꯤꯗꯥꯏ? ꯑꯗꯨꯁꯨ ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯅꯤ, ꯃꯤ ꯅꯣꯛꯅꯒꯅꯨ, ꯆꯨꯔꯨꯡꯕꯅꯤ꯫ ꯔꯥꯙꯤꯀꯥ ꯍꯥꯏꯔꯒ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯦ꯫ ꯀꯔꯤ ꯅꯤꯡꯁꯤꯡꯉꯛꯏꯕ? ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯝꯇ ꯂꯧꯕꯤꯌꯨ꯫ ꯋꯥ ꯅꯨꯄꯥꯁꯦ ꯂꯥꯏꯅꯥꯒꯤ ꯁꯤꯝꯇꯣꯝ ꯎꯠꯄ ꯍꯧꯔꯛꯂꯦ꯫ ꯍꯣꯏꯗꯦ, ꯍꯌꯦꯡ ꯂꯧꯒꯦ꯫ ꯑꯅꯤꯗꯣ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯁꯂꯥꯏꯉꯥꯟꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯧꯅ ꯀꯝꯗꯧꯔꯤ? ꯊꯥꯗꯣꯏꯗꯣ ꯃꯃꯥꯇꯣꯟꯅ ꯆꯥꯛꯈꯨꯝꯗ ꯏꯁꯧ ꯂꯥꯡꯉꯤ꯫ ꯁꯅꯥꯔꯩꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯥꯡꯉꯤ, ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ꯫ ꯉꯝꯃꯤꯗꯀꯣ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯅꯪꯁꯦ, ꯏꯆꯥ ꯊꯣꯏꯁꯦ ꯅꯪꯅ ꯆꯥꯛꯈꯨꯝꯗ ꯊꯅꯝꯂꯒ ꯆꯦꯃꯥꯡ ꯃꯥꯡꯂꯨꯔꯤꯅꯦꯕ꯫ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯍꯧꯖꯤꯛꯄꯣ? ꯊꯥꯗꯣꯏ
ꯊꯣꯛꯄ ꯑꯃ ꯈꯨꯝꯖꯤꯜꯂꯤ ꯏꯃꯥ ꯍꯋꯥꯏ ꯊꯣꯡꯕ ꯊꯥꯛꯅꯕ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤ ꯍꯦꯛꯄ ꯃꯅꯤꯡꯗ ꯊꯣꯛꯂꯨꯕꯅꯤ ꯁꯅꯥꯔꯩꯒ ꯊꯥꯗꯣꯏꯒ ꯑꯃꯨꯛ ꯍꯧꯖꯤꯛꯄꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤ ꯍꯦꯛꯏꯕ ꯉꯁꯥꯏꯈꯩꯗꯤ ꯀꯩꯗꯧ ꯂꯩꯒꯦ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯒꯦ ꯍꯥꯏꯗ꯭ꯔꯗꯅ ꯅꯪ ꯑꯃ ꯆꯩꯅꯝ ꯅꯝꯃꯤ ꯏꯃꯥ ꯑꯩ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯍꯌꯦꯡꯈꯩꯗꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯒꯦ ꯌꯥꯔꯦ ꯆꯤꯟꯐꯦꯡ ꯐꯕꯤ ꯆꯥꯛ ꯂꯣꯏꯅꯕ ꯇꯧꯁꯤꯜꯂꯣ ꯆꯥꯛ ꯂꯥꯝꯃꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯅꯪ ꯈꯨꯔꯥꯇꯣꯟꯁꯨ ꯂꯦꯛꯇꯣꯏꯅꯤ ꯑꯗꯨꯅ ꯏꯟꯁꯥꯡꯗꯣ ꯍꯥꯎꯍꯜꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯔꯩ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯦ ꯍꯦꯛꯇ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯣꯛꯑꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯑꯃꯗꯤ ꯌꯦꯅꯝ ꯀꯗꯥꯏꯗꯒꯤ ꯍꯦꯛꯂꯨꯗꯣꯏꯅꯣ ꯍꯥꯏꯗꯅ ꯍꯪꯕꯤꯔꯝꯗ꯭ꯔꯤꯁꯦ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯈꯜꯂꯦ ꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯊꯣꯏꯅ ꯃꯥꯒꯤ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯑꯅꯤꯗꯣ ꯑꯃꯨꯛ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯏꯆꯦ ꯊꯥꯗꯣꯏ ꯅꯣꯏ ꯃꯥꯒꯤ ꯃꯆꯤꯟꯁꯤꯗꯤ ꯇꯤꯟꯅꯋꯥꯗꯧꯅ ꯇꯧꯏꯗ ꯇꯧꯕꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯂꯩꯃꯤꯟꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯕꯁꯤꯗꯤ ꯑꯗꯣ ꯊꯣꯏ ꯐꯣꯟꯁꯦ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯄꯩꯁꯥꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯣ ꯑꯩꯅ ꯏꯆꯦꯒꯤ ꯀꯥꯗ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯐꯣꯟꯗꯣ ꯂꯥꯛꯄ ꯇꯥꯕ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯀꯦ ꯇꯧꯏ ꯁꯦꯀꯦꯟ ꯈꯔ ꯀꯥꯟꯅꯔꯒ ꯑꯗꯨꯝ ꯀꯣꯜꯗꯣ ꯃꯤꯁ ꯀꯣꯜ ꯇꯥꯔꯒ ꯇꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯁꯦꯀꯦꯟ ꯈꯔ ꯀꯥꯟꯅꯔꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯅꯝꯕꯔꯗꯣ ꯁꯦꯞ ꯇꯧꯗꯕꯅꯤꯅ ꯑꯟꯅꯣꯟ ꯅꯝꯕꯔ ꯍꯥꯏꯗꯅ ꯆꯣꯡꯊꯣꯔꯛꯑꯦ ꯑꯩꯅ ꯀꯣꯜꯗꯣ ꯑꯣꯛꯄꯒ ꯗꯣꯛꯇꯔꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯋꯥ ꯉꯥꯡꯉꯦ ꯏꯆꯦꯕꯨ ꯄꯥꯏꯍꯜꯂꯣ ꯍꯥꯏꯔꯦ ꯑꯣ ꯑꯗꯣ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯆꯠꯇ꯭ꯔꯕꯅꯤ ꯇꯧꯕ ꯏꯆꯦ ꯁꯣꯏꯗꯅ ꯀꯅꯥꯅꯣꯝꯅ ꯏꯆꯦꯒꯤ ꯐꯣꯟꯗ ꯕꯦꯂꯦꯟꯁ ꯀꯥꯞꯄꯤꯔꯝꯒꯅꯤ ꯑꯗꯨꯅ ꯐꯣꯟ ꯇꯧꯕꯗ ꯆꯠꯂꯤꯗꯣ ꯑꯣ ꯑꯗꯨꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗꯨꯅ ꯃꯌꯥꯝ ꯆꯥꯛ ꯄꯤꯖꯔꯦ ꯌꯨꯝꯗꯨꯗ ꯃꯔꯤ ꯃꯇꯥ ꯈꯔꯁꯨ ꯂꯩꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯊꯣꯏꯁꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯊꯥꯗꯣꯏꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯦ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯦ ꯃꯣꯟꯈꯥꯡꯅꯗꯨꯅ ꯌꯥꯇꯥꯗꯨꯅ ꯂꯩ ꯀꯅꯥꯅ ꯃꯥꯒꯤ ꯐꯣꯟꯗ ꯕꯦꯂꯦꯟꯁ ꯀꯥꯞꯂꯛꯂꯤꯕꯅꯣ ꯈꯜꯂꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯥ ꯈꯪꯂꯦ ꯐꯣꯟ ꯅꯝꯕꯔꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯁꯂꯥꯏꯉꯥꯟꯕꯗ ꯄꯥꯎ ꯐꯥꯎꯅꯗꯣꯏꯁꯦ ꯔꯥꯙꯤꯀꯥ ꯅꯠꯇꯅ ꯂꯩꯇꯦ ꯃꯥ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕꯤ ꯔꯥꯙꯤꯀꯥꯗ ꯐꯣꯟ ꯇꯧꯏ ꯍꯦꯛ ꯇꯧꯕꯒ ꯔꯤꯡꯗꯨ ꯆꯠꯂꯦ ꯔꯤꯡꯗꯨ ꯆꯠꯄꯒ ꯄꯥꯛ ꯍꯦꯛ ꯄꯥꯏꯔꯛꯇꯦ ꯔꯥꯙꯤꯀꯥꯁꯨ ꯁꯦꯀꯦꯟ ꯈꯔ ꯀꯥꯟꯅꯔꯒ ꯑꯃꯨꯛ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯑꯃꯨꯛꯁꯨ ꯇꯧꯏ ꯍꯟꯗꯛꯃꯨꯛꯇꯤ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯦ ꯍꯜꯂꯣ ꯔꯥꯙꯤꯀꯥ ꯀꯔꯤ ꯍꯥꯏꯒꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯐꯣꯟ ꯂꯥꯛꯄꯒ ꯑꯝꯇ ꯇꯥꯗ꯭ꯔꯣ ꯇꯥꯏꯌꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯄꯥꯏꯗ꯭ꯔꯤꯕ ꯍꯣꯅ ꯇꯧꯗꯣ ꯌꯦꯡꯅꯤꯡꯕ ꯊꯃꯣꯏ ꯃꯔꯥꯡ ꯍꯧꯕꯗꯣ ꯀꯝꯗꯧꯒꯦ ꯈꯪꯅꯤꯡꯕ ꯍꯣꯏ ꯌꯥꯔꯦ ꯈꯪꯖꯔꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯪꯒꯦ ꯇꯧꯕꯅꯦ ꯍꯣ ꯈꯪꯉꯦ ꯅꯪꯅ ꯍꯪꯉꯛꯀꯗꯣꯏꯗꯣ ꯗꯥꯛꯇꯔ ꯁꯂꯥꯏꯉꯥꯟꯕꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯅꯪꯅ ꯄꯤꯔꯤ ꯅꯠꯇ꯭ꯔꯥ ꯁꯤꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯗꯣꯏ ꯋꯥꯍꯪꯁꯦ ꯑꯗꯨꯃꯛꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯒꯦꯅ ꯈꯟꯕ ꯋꯥꯍꯪꯁꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯅ ꯄꯤꯈꯤꯕꯅꯤ ꯉꯁꯥꯏꯗꯣ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯩ ꯃꯥꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯗꯨꯗ ꯄꯤꯈꯤꯕꯅꯤ ꯑꯗꯣ ꯔꯥꯙꯤꯀꯥ ꯑꯩꯒꯤ ꯕꯦꯂꯦꯟꯁ ꯂꯣꯏꯈ꯭ꯔꯕꯅꯤ ꯄꯩꯁꯥ ꯂꯩꯇꯗꯅ ꯐꯣꯟ ꯇꯧꯕ ꯌꯥꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯕꯅꯤ ꯑꯁꯨꯛ ꯌꯥꯝ ꯄꯪꯕꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ ꯕꯦꯂꯦꯟꯁꯇꯨ ꯃꯥꯅ ꯀꯥꯞꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤꯐꯥꯎ ꯈꯪꯗꯕꯁꯤꯕꯨ ꯅꯪꯅꯦ ꯃꯤ ꯑꯣꯏꯔꯣꯏ ꯄꯪꯃꯟ ꯂꯥꯛꯃꯜꯂꯤ ꯅꯨꯄꯤ ꯅꯪ ꯍꯣꯏꯅꯦ ꯐꯣꯟꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄꯅꯤꯅ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯔꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯀꯔꯤꯕꯨ ꯍꯥꯏꯈ꯭ꯔꯒꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯅ ꯅꯥꯀꯟꯗꯒꯤ ꯏꯁꯧ ꯂꯥꯡꯉꯛꯄꯗ ꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯋꯥꯔꯤꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯇꯥꯕꯗ ꯅꯣꯏ ꯃꯥꯗꯣ ꯑꯁꯦꯡꯕ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯈꯪꯗ꯭ꯔꯦ ꯔꯥꯙꯤꯀꯥ ꯍꯔꯥꯎꯗꯣꯏꯔꯥ ꯀꯞꯇꯣꯏꯔꯥ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯅꯪꯅ ꯀ꯭ꯔꯦꯛ ꯆꯨꯔꯛꯏꯗꯨꯅ ꯍꯔꯥꯎꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯑꯩꯅ ꯃꯇꯤꯛ ꯌꯥꯝ ꯆꯥꯃꯟꯗꯕꯁꯤꯗ ꯅꯪꯒꯤ ꯑꯄꯠ ꯑꯔꯥꯛꯀꯤ ꯗꯥꯏꯂꯣꯛꯇꯣ ꯌꯥꯔꯦ ꯑꯩ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯔꯦ ꯇꯥꯕꯗ ꯃꯇꯥꯡꯗꯨꯗ ꯂꯦꯞꯍꯧꯔꯣ ꯔꯥꯙꯤꯀꯥ ꯑꯄꯠ ꯑꯔꯥꯛꯀꯤ ꯗꯥꯏꯂꯣꯛ ꯅꯠꯇꯦ ꯏꯇꯥ ꯃꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯁꯛꯂꯣꯟꯅꯤ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯉꯥꯡꯅꯅꯤ ꯑꯐ ꯅꯨꯡꯉꯥꯏ ꯋꯥꯔꯤꯒ ꯑꯃꯇ ꯁꯥꯟꯅꯕ ꯍꯩꯇ꯭ꯔꯕ ꯅꯪꯕꯣ ꯍꯦꯛꯇ ꯁꯦꯔꯤꯌꯁ ꯑꯣꯏꯁꯤꯜꯂꯛꯄꯁꯦ ꯏꯇꯥ ꯑꯩ
ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯑꯩꯅ ꯅꯣꯡꯃꯗꯣ ꯂꯣꯏꯗꯥꯝ ꯊꯥꯖ ꯄꯥꯈꯪꯕꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯑꯋꯥꯡꯕ ꯂꯥꯝꯕꯒꯤ ꯍꯌꯦꯡꯋꯥꯏ ꯑꯩꯕꯨ ꯈ꯭ꯋꯥꯡ ꯇꯦꯛꯇꯨꯅ ꯇꯥꯔꯛꯂꯣꯏꯗ꯭ꯔꯥ ꯌꯥꯔꯦ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯍꯦꯟꯖꯤꯟꯅ ꯈꯟꯖꯟꯕꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯇꯥꯔꯦ ꯅꯪ ꯍꯧꯖꯤꯛꯀꯤꯁꯨ ꯈꯔ ꯈꯟꯕ ꯇꯝꯃꯨ ꯇꯨꯡꯒꯤ ꯌꯥꯝ ꯈꯜꯂꯨꯅꯨ ꯇꯨꯡꯒꯤꯅ ꯇꯨꯡꯒꯤ ꯊꯣꯛꯄ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯒꯅꯤ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗ꯭ꯔꯤꯕ ꯇꯨꯡꯒꯤ ꯁꯛꯎꯗꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯍꯧꯖꯤꯛꯄꯨ ꯀꯥꯎꯊꯣꯛꯄ ꯃꯤꯔꯥꯏꯕꯗꯤ ꯊꯥꯗꯣꯏ ꯃꯗꯣ ꯑꯆꯧꯕ ꯑꯔꯥꯟꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯔꯥꯙꯤꯀꯥ ꯅꯪꯕꯨ ꯀꯔꯤ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯊꯥꯗꯣꯏ ꯆꯦꯟꯊꯔꯤꯕ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜꯁꯤꯗ ꯍꯩꯅ ꯁꯤꯡꯅ ꯏꯔꯣꯏꯅꯗꯨꯅ ꯆꯠꯄ ꯇꯝꯃꯨ ꯁꯛꯈꯪꯗ꯭ꯔꯤꯕ ꯇꯨꯡꯒꯤ ꯍꯌꯦꯡꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯂꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯁꯤꯒꯤ ꯃꯤꯀꯨꯞꯇ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯧ ꯔꯥꯙꯤꯀꯥ ꯑꯩ ꯌꯥꯝ ꯋꯥꯏ ꯅꯪꯒꯤ ꯑꯄꯠ ꯑꯔꯥꯛꯀꯤ ꯗꯥꯏꯂꯣꯛꯇꯣ ꯇꯣꯛꯑꯣ ꯃꯇꯝꯁꯦ ꯊꯦꯡꯉꯤꯁꯦ ꯑꯩꯁꯨ ꯍꯌꯦꯡ ꯊꯕꯛ ꯌꯥꯝ ꯂꯩ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯇꯨꯝꯃꯣ ꯃꯔꯛ ꯃꯔꯛꯇ ꯅꯪꯁꯨ ꯁꯪꯉꯗꯤ ꯀꯣꯜ ꯇꯧꯔꯛꯎ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ ꯊꯥꯗꯣꯏ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯅ ꯇꯨꯝꯃꯦ ꯑꯗꯨꯕꯨ ꯃꯤꯁꯅꯥ ꯑꯅꯤꯗꯣ ꯎꯏꯁꯤꯟꯕ ꯌꯥꯔꯝꯗꯦ ꯊꯥꯗꯣꯏ ꯁꯂꯥꯏ ꯉꯥꯟꯕꯅ ꯃꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯣ ꯈꯪꯅꯤꯡꯕꯅ ꯋꯥꯈꯜꯒꯤ ꯏꯊꯛ ꯏꯔꯩ ꯃꯔꯛꯇ ꯊꯥꯗꯣꯏ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯅ ꯃꯤꯁꯅꯥ ꯑꯅꯤꯗꯣ ꯎꯏꯁꯤꯟꯕ ꯍꯧꯔꯛꯂꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯦꯖꯤꯅꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯑꯗꯨꯗ ꯔꯦꯖꯤꯅꯥ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯂꯦ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩ ꯁꯔꯤꯛ ꯁꯨꯝꯖꯥꯎ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ ꯃꯥꯒꯤ ꯀꯥꯗꯨꯃꯛꯇꯗ ꯑꯣꯏꯅ ꯇꯥꯏ ꯁꯔꯤꯛ ꯁꯨꯝꯖꯥꯎꯗꯣ ꯈꯤꯡꯕꯒꯤ ꯃꯈꯣꯜꯗꯣ ꯑꯁꯨꯝꯅ ꯃꯈꯣꯜꯗꯨꯅ ꯂꯦꯞꯇꯅ ꯇꯥꯔꯕꯗ ꯔꯦꯖꯤꯅꯥ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯦ ꯃꯇꯝꯗꯨꯗ ꯌꯨꯍꯦꯟꯕꯁꯨ ꯁꯤꯂꯣꯡꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯈꯤ ꯑꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯗꯨꯗ ꯔꯦꯖꯤꯅꯥ ꯃꯊꯟꯇ ꯂꯩꯍꯧꯏ ꯔꯦꯖꯤꯅꯥ ꯁꯔꯤꯛ ꯆꯨꯝꯖꯥꯎ ꯈꯤꯡꯕꯒꯤ ꯃꯈꯣꯜꯅ ꯃꯔꯝ ꯑꯣꯏ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯥꯡꯊꯣꯔꯛꯂꯦ ꯃꯥꯒꯤ ꯇꯨꯝꯕ ꯀꯥꯏꯔꯦ ꯋꯥꯔꯤꯁꯤꯒꯤ 39 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ